ngasi nungdaram phong hiba tongan mase phong singdagi maru oiba pausing khongatjaraga mayamda share tawjagi ahanbada kaubru amadi thangjing laifam protected area laukhoklagani Manipur lebak miyam ki asengba laifamlen ama oina ningsingba thoktraba matamdagi khangnaraglaba kaubru amasum thangjing laifambu Manipur Ancient and Monument and Archaeological Site and Remains Act 1976 ki makara protected area oina laukthoknaba Manipur lenga ki Art and Culture Department ki Commissioner M Zoina Sirol ama thokre mamang thagi tang kun ga taruk ta thokiba lenga ki Sirol adugi matung ina hairiba senglaba laifam sing asibu protected area oina laukthokbada yetningba amadi yaningdaba singna notification thokiba numitagi tha ani phawbugi manungda mari lenaba authority da ayiba Sirol piraknaba khangalakli hainasu pauksiyesna makhatana phungtorakli Atopa pawa manamung tha amagi matungda Irang Valley Bridge CM na sangakre 4 lane RCC Bridge onthoknaba yatra hunkre Ziri lambigi tatluraba Irang Thong ngasi tha amagi matungda Chief Minister Nongthombom Beren Singana sangaduna Manipur miyamda sinakre Barak amadi makru thonggumna Irang Thong RCC gi thong onthokpada Road Transport Ministry na thong sanaba sanction tawrakre loinana thong sanaba tender tawkhibaga loinana Ward Award tawkre haina Chief Minister na phungdokre thong sangabaga mari lainana ngasi Imphal Ziri lambigi tawbom khulda pangthokiba thoram amada mathaki wafam sing asi Chief Minister na phungdokhi makna haikibada Irang Thong RCC gi onthokpaga loinana lambi su 4 lane onthoknaba laingakna kana hotnari lambi pakthorakpa matamda khunja singda lamgi Khetripuron pinaba mari lenaba thabak thoram kya yengsili nauna sagadoriba Irangi RCC thong lakadoriba Manipur gi general election mamang English singani ga kunga matoi December mamang phawbda sanganaba pandam su thamli hairiba si mapung phana thabak ta onthokpa ngamnaba honabada ngasi tawbom amadi akoibagi khunja singna lengakta piriba support asi mathau tai hena phungdokhi CM na makha taraduna hairiba lambi asida saba loisilaknaba Barak amadi makrugi RCC thong animak satliba tha asida sanganaba pandam thamlamani adubu COVID-19 na maram oiraga matam khara thengtakhibani adum oinamak thong ani asi mathang sahigi lakliba January thakhaida soidana sanganaba hotnari Manipur gi singi lam singna uwa yan thatuna umang manghalakliba matangda Chief Minister amukasu nungnangba phungdokhi loinana Manipur gi singi lam singda uwa yan thatpa toktuna umangomang yokhatpa mathau taba lei haina se phungdokhi laingang state asigi sing amadi tam animakta paikhatkhiba sakot thawrang gi thabak thoram singi matangna athubo matamna yengsinba horaklagani madugi damakta singi district singda amuk hana cabinet mifam pangthokpa horaklagani cabinet mifam pangthokthringai mamangda khunja singna amadi lekai na award apa amadi khudongsa daba singdu laingakta pisinbinaba appeal tokhi haina su pauksi isna makhatana phungdorakli Kasa tharak point atopa maruiba pau kharanamo tolopi dabadagi pen down strike satakre family welfare gi staff singi thamanga gi tolop ngasi pawa pibi daba asigi mayokta staff singna ngasidagi pen down strike sanction bahukre family welfare office mamang ngasidagi sanction bahaukiba pen down strike atuda saruk yakibi staff su oiribi sahidana phungdokibada family welfare department ki ladibi staff sing asi 7 pay invoice tawdabada natana ACP area yauna thamanga tolop pibidana lerakli adubo tolop pidrabasu COVID-19 gi matamasida duty leptana tawgadabani haibadagi staff sing asina lepa leitana duty taroga lakibani tolop pidana duty tahonba asina staff sing da awaba kya mayoknarakpadagi hiramasigi matangda mamang thakta family welfare gi director da tolop pithoknaba haikiba laikre maduda director na staff sing gi tolop pinaba phal lakle pirak lagani haina phungdorokiba laikre makna makha taraduna director na tolop piragani haibadagi ngarang staff sing na tolop pinaba hairubada upai leitre am hairakibani asigumba thawong asina staff sing asida asuki matik nungai taba pokhale masidagi tha manga rom tolop pidrabanina district ta leidiba staff sing asisu yauna punna ngasidagi hauna thabak lepaga loinana pen down strike asi sathaba hobane awaba asi ubiduna athuba matamda tolop pithoknaba mari lenabisingna yengbiyu haina so appeal tokhi haina pauksiyesna makhatana phongdorakli atopa pawa manam Imphal Urkhul Imphal Kamjong Highway shutdown torogani Joint Action Committee Against Forced Construction of Mapithel Dam na thasigi tang 8 gi tara phawpa Imphal Urkhul Imphal Kamjong Highway shutdown torogani haina phungdokre JCC gi Vice Chairman
Thanmi Rimaina ngasi Manipur Press Club ta pangthokiba pawgi mifamda hai Mapithel Dam na affected oihalaba miyamgi chapsab phangpham thokpa haksing phangnaba Manipur lengaka wari sanabada ngasi phawba yanaba puraktana leidi Hiramasigi matangna mamangna Manipur lengaka wari anirak sanakhre adubo nakal anigi marakta yanadabana waroisin puraktana lakhibani Masidagi waroisin puraknaba haiduna Manipur lengakta wari sananaba kyarak haikrabasu ngasi phawba lenga asina tabidana leidi asiguma thawong asi yaningdaba phongdoktuna Imphal Urkhul Imphal Kamjong highway asi shutdown tawnabu warep lorakpani makna makha taraduna Banasi atamnana lebak miyamda awaba piningbagi tawningba nate tangai phadana Mapithel Dam affected oiriba miyamgi wakatpu lengakna tabidaba asigi mayokta sathabani Masidasu kariguma lengakna thabak amata paikhalaktrabadi hena kanba khongjang kya sangsingani affected oiriba miyamgi maraktagi miyoi kharadadi nauna settle tawnaba compensation pikiba lekhre adobo apunbagi oina livelihood package amadi measure tawkiba standing property gi compensation ngasi phawba lengakna pithoktana lerakli haikenasu paukshiation makhatana phongduragi lusilakpoina mayam maruiba paw khtang hapcharamge Minister Lukhoi Bharat Excellence Award pirakle DIPR na thadorpa sirol state asigi Agriculture Veterinary and Tourism Minister O Lukhoi da Bharat Excellence Award amasum Jewel of Northeast State Gold Award pirakle hairinasu paukshiation makhatana phongdorakli Atopa pawa manamu Manipur lengaki warep consider tawiu JC Joint Action Committee Against and Construction of Ring Road Connecting Ipum Mapal Khurai Koncham Laikai Imphal East ki serolda Manipur lengakna Ipum Mapal phaunariba lambi bu Ring Road ki manung salhananaba warep ki makha tarakpoina hairiba lambi asi pakthoknaba nakalda krik inana tariba laikai ahumgi yumsing takthokpa amasung mahuksaga Thagonaduna laklaba layuiraba Ipum Patpu Phumjinbagi Khongthang ama lakpasi laikai ahumna semkiba GAC against the construction of Ring Road at Ipum Mapal connecting Ring Road na kana yaningdaba phungdoragli GAC na haininglibadi hangang thongdagi Pangai Road tarakpa makha pangna laklaga Ipum Mapal lambi phawraga Urkhul Road taraga amuk awang pangna satpagi mahuta hairiba Pangai Road amasum Urkhul Road asigi marakta lairiba lakhomsing phawraga tenba asamba lambi sida oina Ring Road asi pubikhibana pharoidra haibasi Manipur lengakta thamjari Manipur lengaki warep consider tabiyo Ring Road pu Ipum Mapal Ring Road ta Phawan bidanaba atopa hena phaba Ring Road route sinbiyu haina GAC na media gi khutang la haijari amadi ngasi gi numit ki midnight phawbugi manungda laingaki warep miyam na thambiyu laingaki miyam gi apamabu thawoi bidana tuminna laisilabadi miyam na December 2 amasum 3 gi midnight gi akan mokhongjang sangsinaba sem saba loiri hairena su pauksisna makhatana phungdorakli losilakpo ina hi laksin mada ani sire mari thiba khangdre Mangaluru da hi laksin bada miyo ani sire mari thiba khangdre haina agency ki pauna hairi mafam adura National Disaster Management amadi State Disaster Management gi team singna mi thiba gi thabak satakre adobu mafam khangdana rairiba miyo mari edo hojik phawbugi oina khangba ngamdri haina agency ki pauna hairi ani spokesperson makhatana phongdorak tidugi ma hojiki oina matang asaida lusinjarage adu singjo shoidana pung 9 makhai khar hingalak padaida anaunobo I pawmu myamda update pijrake myamado hongai minersen thank you